Manipur tholiba irang asigi matangda Union Home Minister na ngaihak ki oiba wafum kaya phungdokpa asina irang asigi matangda lumna longte haibdo mayek sengna takle haina Kokomi gi media coordinator yung Khaibam Surjit Kumar Khumban khudek piduna thadorakpa Cherwala manak phungdorakle Cherwala sina hai Manipur tholiba irang ase terrorism gi thawong nate Masidi Furup Anigi Marakta Wakal Tana Dabudagi Tokpani Haina, Ta Sigi Mapanda Economic Times na Lauba interview Amada Fundokiba Do Angakpa Fawe. Tengkang Kayara Khanda Center gi Tongan ba Luchingba Kayana, Iranga Sida Mapa Lebaki Khut Yawi Haina Tatana Fundokiba Laikrabane. Jahi Ama Helaba Irang Asida Miyoi Kayagi Punsi Kangutakta Mangkrabane Amade, Yung Kaya Maina Tumna Chakrabane. Orakliba fiba masida irang asibu loisinaba khongthang daukhatpagi mahuta Furup anigi marakta taisinaba aside responsible oidaba lengaklon amani haina miyamna lawe Center amasung state ki intelligence unit singna ngasi fawba irang asigi achumba report center da pidabana irang asigi waroshin purakpa ngamdribara natraga asengba report tharabasu center na lokhatpham thokpa thabak sing lokhattabana ra haibise achauba wahangama oirakle Hiramasi matangda lamdam masida khunda minariba yellow Furup khudingmakna khangminabagi matamado yawraklabane matam kayagi mamangdagi chinku ke narco terrorist singna khundaba Manipur gi mafam kayada reserve forest amade protected forest kaya chaurakna square kilometer chanipan khumputara tare romgi forest area mangta khanduna paktakna na popi thaduna miyoiba khunai gi mayokta achauba crime kaya chathare iranga sida kuki khulai paibu singna forest Department के ऑफिस तरातरेट सो मई थादोक्तुना तांगोई ओनख्रबने थेंखांग कयारा खन्ना कुकी खुलाई पाइबु सिंह असिना आईडी प्लान तौदुना लंदाबा चुराचांदपुर डिस्ट्रिक्ट की डीसी ऑफिस सेक्रेटेरिएट ऑफिस बिल्डिंग मई थादोक्पना चिंगबा इलीगल ओइबा थबक कया चथरबसो ngasi फाउबा एक्शन अमता नोखतना लैरिबा से लाइबक्थिबने Manipur Police Khakta Natana Central Force Personnel Kaya Kuki Khulai Paibu Singna Mihatina Hatlaba Asi Fauba Union Home Minister na Thawong Asi Terrorism gi Thawong Natti Haiba Asi Angakpane Irang Asina Maram Oraga Asi Yawna Phibam Soklingai Cheraga Sida Lamdam Asigi Sensitive Oiba Khul Sing Dagi Central Force Personnel Sing Mathang Miyam gi Apamagi Mayokta Lokthokpagi Thabak Chatharaktiba Amade Central Force Personnel Sing Asi Lokthokrabaso State Force Natraga Atoba Force na mahut sinbagi mamita daba se nunang ningai oi orakliba phibam asida state lengang na kupna yengduna thabak lokhat haudrabade hena pamdaba thodok kaya thobakpa yai maramasina state lengang na athubada lokhat pham thokpa thabak lokhat piyo haina so cherola sina makha tare